ngasi midang pung nipang yamit traung arom tarak pamatamda Imphal East District Police Station gimanung sa dalaywa telepati gi duga mandir manakta sakti lewa bom ama Pokhaikhre masak khangdaba khulai fiber singna plan thong thamlambo ogini thajaba bom Pokhaikhre thogdok aduda manak nakpa leiba sahi noriba angang nupi masa ama aso open nangkhre hairi loina manak nakpa leiba yum koi khregisu amang ata thokre sokle nupi masa adu manak nakpa hospital da pukatun laikan nakhre hairi thogdok adu thokro matung maike adong miyamna asfal thokro mafam asida asigum thogdok sing thon ba si police singna section ba wapadi thokpani hayna Erang Hourakkre hauji Erang adu control tawna bo hona bada makok thongba police official sing Imphal East amasung Imphal West ki makok thongba police personnel sing amasung official sing na thogdok thofam section na leiri loina amaromda wangkhai kendagi MLA Thangjam Arun Kumar amasung hanagi MLA Okram Henry thogdok thofam section latuna yengshimbi thabak chathari sabsaw fo hauji phobi wanadi phangmang ngamdri Leger informasi Korompat Police Station na konba Imphal East District ki tilipati haiba mafam asidani haiba mafam asida ngahaki mamang pung nipan khare helakpa duaida yamna sakti leiraba bom ama khoi tilipati gi mandir khoi durga mandir gi hek nakan makta Pokhaikhre gi thogdok ma thokre haiba thogdok asida angang oiba khoi nupi masa ma sokpagi khoi pawong phangjei makhata boina bom Pokhaikhre matungda khoi gi tilipati gi leiba jaga sida leiba myoi kana pendaba kholau kaya lauduna Manipur police ki mathau tawdabdagi haiba thogdok asi thokpani haiduna kholau kaya lauduna hujuji akan mamong da protest thari loina na haiba maham sida hujuji wangkhai kendragi MLA suiriba Arun Kumar amasung hanagi MLA suiramba akhoi Okram Henry haiba phansin lakuna yengchanbagi thabak chathari loina na akhoi Imphal East amasung West ki tungan mafam singi oiba security voicing da akan ba section program lokha khayami khoi pausu phangjari